complication ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯍꯌꯦꯡꯁꯦ ꯆꯠꯇꯣꯔꯦ ꯍꯥꯏꯔꯒꯗꯤ ꯉꯁꯤꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯁꯦꯕ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨ ꯇꯧꯗ꯭ꯔꯦꯗ ꯃꯌꯥꯝ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯣ ꯊꯥ ꯑꯃ ꯂꯩꯔ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯈꯪꯉꯕꯅꯤꯅ ꯑꯩ ꯁꯔꯨꯛ ꯌꯥꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒꯗꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯏꯁꯥꯁꯦ ꯄ꯭ꯔꯦꯞ ꯇꯧꯔꯒ ꯊꯝꯖꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯔꯥꯏꯠ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯍꯥꯏꯗꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯉꯁꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯛꯏꯗꯣ ꯅꯨꯔꯥꯕꯤꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯝꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯥꯜꯂꯦꯀꯣ ꯍꯥꯟꯕ ꯅꯠꯇ꯭ꯔꯣ ꯍꯥꯜꯂꯦꯀꯣ ꯑꯗꯨꯗ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯄꯨꯟꯕꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯄꯨꯟꯕꯁꯦ ꯑꯗꯨꯃꯛ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯗꯅꯁꯨ ꯂꯥꯛꯏꯀꯣ ꯄꯨꯟꯁꯨ ꯑꯗꯨꯝ ꯄꯨꯟꯈꯤꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯗ ꯃꯊꯪꯗꯒꯤꯗꯤ ꯄꯨꯡ 9ꯁꯦ ꯆꯞ ꯆꯥꯅ ꯀꯪꯂꯥꯁꯤꯗ ꯌꯧꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯖꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯔꯥꯕꯤ ꯈꯛꯇꯪꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯐꯨꯛ ꯍꯧꯒꯠꯂ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤ ꯇꯧꯕꯗꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ 9ꯒ ꯃꯤꯅꯤꯠ ꯈꯔ ꯆꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠꯇꯩ ꯊꯣꯛꯂꯛꯄꯗ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂ ꯂꯩꯔꯝꯕꯗꯣ ꯑꯁꯤꯗꯩꯗ ꯐꯝꯃꯒ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯆꯪꯉꯛꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯧꯁꯜꯂꯛꯄ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯁ 이제 그래도 ꯊꯦꯡꯉꯕ ꯈꯣꯠꯂꯕ ꯍꯥꯏ ꯄꯥꯎꯈꯨꯝ ꯈꯨꯕꯝ ꯂꯩꯇꯦꯕ ꯃꯌꯥꯝꯅ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪꯁꯦ ꯍꯪꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯣꯡꯃ ꯈꯛꯇꯪ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯁꯨ ꯀꯩꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯕꯣꯝ ꯇꯨꯔꯒ ꯁꯤꯒꯗꯕ ꯅꯠꯇꯦ ꯅꯥꯒꯗꯕ ꯅꯠꯇꯦ complication ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯍꯌꯦꯡꯁꯦ ꯆꯠꯇꯣꯔꯦ ꯍꯥꯏꯔꯒꯗꯤ ꯉꯁꯤꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯁꯦꯕ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨ ꯇꯧꯗ꯭ꯔꯦꯗ ꯃꯌꯥꯝ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯣ ꯊꯥ ꯑꯃ ꯂꯩꯔ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯈꯪꯉꯕꯅꯤꯅ ꯑꯩ ꯁꯔꯨꯛ ꯌꯥꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒꯗꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯏꯁꯥꯁꯦ ꯄ꯭ꯔꯦꯞ ꯇꯧꯔꯒ ꯊꯝꯖꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯔꯥꯏꯠ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯍꯥꯏꯗꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯒꯥꯔꯤ ꯇꯥꯌꯔꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯅ ꯑꯗꯥꯅ ꯍꯥꯞꯆꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯃꯊꯪꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯗꯤ ꯌꯥꯝꯅ ꯌꯨꯅꯤꯠ 14ꯒꯤ ꯑꯣꯏꯅ ꯃꯁꯛ ꯊꯣꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯐꯨ ꯑꯃꯗ ꯂꯥꯛꯅꯕ ꯍꯣꯠꯅꯖꯦꯕ ꯆꯤꯟꯗꯗꯤ ꯃꯤ ꯌꯥꯝꯃꯦ ꯉꯝꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯍꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯆꯤꯟꯗ ꯈꯛꯇꯅꯤ ꯃꯣꯏꯒꯤꯁꯤꯗꯤꯅ ꯍꯥꯏꯅꯒꯤꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯕꯛꯇ ꯎꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯤ ꯑꯗꯣ ꯉꯁꯤ ꯀꯩꯝꯇꯒꯤ ꯅꯠꯇꯦ 이슬 이나오 ngasi ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯤꯕꯗꯨꯗ ꯃꯇꯝ ꯆꯥꯅ ꯉꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯕꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ 베렐 하이다래고 거기 군 나고다 베렐 시나버니나 베렐 마루제 망아 같당 고 베렐 마루 망아 같당 아주 엄청 빠셔 베렐 마루 망아 같당 거의 그노기 누라비기 지나오징다 시나자게 상다 아주막 거의 그이노 세세세 거의 지나오디 그노 떡나가던네 그나 마탕다 해나 그이노 마얌 뿐나고 ꯄꯨꯡ 9ꯁꯦ ꯇꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯌꯨꯅꯤꯠꯇ ꯌꯧꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯍꯧꯍꯧ ꯂꯥꯎꯅ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯁꯥꯐꯨ ꯑꯝꯇꯪ ꯎꯠꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟꯗꯒꯤ ꯉꯔꯥꯡ ꯍꯥꯏꯅꯖꯈꯤꯕ ꯄꯨꯡ 9ꯗ ꯐꯣꯂꯤꯟꯒꯤ ꯔꯤꯄꯣꯔꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯇꯧꯖꯔꯤ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯂꯥ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯂꯥ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯂꯥ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯎ ꯊꯦꯡꯕꯅ ꯌꯥꯏꯐꯔꯦ